Power amata laitraba MLA singi local area development fund gidamak lupa crore kudmapan ga lak yangkai sanction tawriba asi yengsinaba Manipur gi governor da memorandum piduna khangankre haina veteran politician Okram Joyna phongthrakle hiram asigi matang da ngase kakwada leiba Okram Joy gi yumda pangtokpa pawgi mifam amada mahakna hai Assembly constituency yangkai mapan gi MLA local area development fund gidamak humja English ganishim na kunmanga kuntaruki ahan installment oina lupa crore kunmapan ga lak yangkai sanction tawba leide hairiba senfam ase assembly constituency amamamgi lupa lak yangkai nei matang asida lakliba wahangde president rule thamduna animated suspension da leiriba Manipur Legislative Assembly gi MLA singda chawkhat tharangi thabak paikhatnaba fund sanction tawriba ase logi oiba meeting da maram chabra natraga chadabra haibasine Manipur Salaries and Allowance Act 1972 gi makhada MLA amada piriba chahigi local area development fund ase lupa crore ahumne Housing Assembly ase animated suspension da leidabanina MLA sing sakti amata leitrabane animated suspension da leidaba Assembly gi power kudingmaksu Parliament sinakrabane Assembly mathau tawdaba haibase MLA singsu makhoi gi legislative ki oiba mathau amata tawdre takpane leiriba fibam asida MLA singna makhoi gi local area development fund ki senfam sijinnaba yabra natraga yadabra haibase achawa wahangni Constitution ki article 356 ki matung ina state government ki thabak thoram pumnamak president paikrabane aduga state legislature singi power na parliament sinakrabane masina state government ki authority na fund sanction tawba matamda akaknaba area khara leifam thoi natraga parliament ki ayaba lawbuge mathau tai haibase hojik leiriba fibam asina ta'i Manipur gi oiba fibam asida MLA singi local area development fund sanction tawbagi matangda chayitnaba leiriba ase Constitution ki provision amade logi oiba meeting da kumna nainaba chungane sanction tawriba local area development fund ase review tawraga kakthatnaba amade senfam sing adu atai maram chabada sijinnanaba memorandum aduda governor gi puning chingsinki hainasu Okram Joyna makha tana phongdokhe MLA law semandra MLA singduna law semba yadraba singduna development tahongani haina paisa pi bai base masidi hujik lairiba sason gi morality da ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯚꯔꯅꯔꯒꯤ ꯁꯥꯁꯣꯟꯁꯤꯒꯤ ꯁꯥꯁꯣꯟꯁꯤꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯅ ꯌꯦꯡꯉꯛꯀꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯑꯣꯏ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩ ꯒꯚꯔꯅꯔꯗ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯗꯨ ꯅꯪꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯦꯡꯁꯟꯁꯦ ꯃꯁꯤ ꯔꯤꯚ꯭ꯌꯨ ꯇꯧꯊꯣꯛꯑꯣ ꯑꯗꯨꯒ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯂꯞꯃꯦꯟ ꯐꯟꯗ ꯊꯥꯗꯒꯗꯕ ꯍꯥꯏꯕ ꯗꯤꯕꯂꯞꯃꯦꯟꯗ ꯊꯥꯗꯒꯗꯕꯅꯤꯅ ꯒꯚꯔꯅꯔꯅ ꯀꯔꯝꯕ ꯃꯐꯝꯗ ꯊꯥꯗꯕ ꯌꯥꯒꯗꯒꯦ ꯍꯥꯏꯗꯣ ꯃꯗꯨ ꯌꯦꯡꯅ ꯊꯥꯗꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩ ꯂꯅꯥꯏ ꯆꯤꯊꯤ ꯑꯃꯒ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯠꯇ ꯃꯁꯤ ꯑꯩꯅ ꯉꯁꯥꯏ ꯊꯝꯖꯈꯤꯕꯗꯣ ꯑꯥꯏꯟ ꯁꯦꯝꯕ ꯕꯣꯗꯤ ꯑꯃꯒꯤ MLA ꯃꯌꯥꯝꯗꯨꯅ ꯑꯥꯏꯟ ꯁꯦꯝꯃꯟꯗ꯭ꯔꯒ ꯑꯥꯏꯟ ꯁꯦꯝꯕꯒꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯚꯥꯔꯠꯀꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯂꯧꯈ꯭ꯔꯒ ꯃꯗꯩꯗ constitutional machinery mayam fail oiraga madaida MLA da paisa pitaraga development program to hongane habisi ontona mayak chengdaba akoige porne aduna mado akoige governor gi ngasigi sason sida Manipur miyamna mamit laukokna yenga da wafam moy